National Revolutionary Front Manipur NRFM na LAKLIBA India Republic Day January tang 13 ayuk pung mga dagi numidangwairam pung mga PHAOBA Manipur gi MAPHAM PUMNAMAK pung taraga nithugi general strike Laothorakli ADUBU general strike asina MEI-ESHING ANA-LAYENG amadi media gi THABAK THOURAM di KONSHILLOI haide Lona Thinkraba Lalolup asigi Information and Publicity Secretary Sanajau Mumbai ni Kudek Piduna Thadorak Pachurul Amana Hai Ning Tamlaba India gi de makoi gi maramdam da Republic Day gi Thouram pangthokpa karishu kaide Iramdam Manipur gi laimai da de Miyam temsing laban natana masigi wanthok leite adubu Manipur da su Republic Day gi Thouram ase soiphadraba saruk ama oinan LAKLIBA ase tasengna lale aikhoina yade haibadu taknaba general strike ase kobane Manipur na India gi Republic Day numit ase ikai khumnaba utpagan loinana isana yana harau tayam opa haibase masak fazai maran lei haiduna pigi mamada ima koba haibadune asengba imagi matam pakta oinaba haibadugi mahaududi fangloi masi asengbane India gi achau pisak naiba khunai amagi mahau piriba Indian Constitution na chahi humfutara mari gi manungda loilam sandoktuna Manipur da China pidaba mikup amata leite Hauza Thengkhang nai na chatharakpa miyot minai sing chahi humfutara mari ase khangdu da lakle aikhoi gi Manipur de masagi asengba Constitution amagi mapune ningtamba leipak amagi miyamne maningtamba leipak amane Kumja Englishing amga chamapan nifutaret ki July 13 Manipur masagi Constitution chatnaba hauduna ningthau lengak loiduna Republic oire wafam masi ngasigi India lengak amade Manipur lengak na aranbo wafam ni haiba ngamlabade NRFM na pairiba khulai sing thadoke hainasu jarol asina haide